Guys, ngasi de koi fish. Hi guys, with a beautiful view. 069. Hey, chào em ạ, tụi mình rồi. Cô nó nói mà, chắc ô tô là nó phải vuông rồi, gì đấy gãy gì ạ. Vào ấy đi. Ngủ chú đi. Hello bye. Chắc xin chào với Dạ, không được rồi. chắc không hái đi được rồi. Goswami ras marang ching di. Goswami ras marang thêm nhau đây. Iromba. Som đây này. Som. Magi romba. Iromba. Goswami ras marang ching di. Khalaki mamanyam ta tai khalaki Xe bài blog nào không? Hello. Hello bye. Hello. Raju. Ai phom la chama đây. Sport se dum yaw ne mafam je ai vlog number ho ge taram mane ba and video nam ge ekto ba no mu ta sile and hojing na mo nu sa do re do si nei wan mafam je am phaje ado si yaw bu sida khurkhul da ne ko mafam de khurkhul ado moi si ching ge kaino je hapet explore tor age ba mafam je hana mayam ko imano khara man ju yaw sile moi le thoi re mafam ji chang mai loi nai de si som sai tu si mafam ji de sa ga ta na bai ko film gi hai ta re phai ching ga phudat na bai nong bai ga kap that na ri sai da ti ma la ni tau jira khoi jo akhoi oina ha film nam da vida vlog ki oina sleiram da na ba ti ta le Horen kharang hak le ga tawre se guys se akhoi imana se puli gai je kaino ne hana ayam bagai di Johnston da pulak pa imana bagai ne buko class 12 ki base ne akhoi je sahi adu matung da ung thengna gre sahi ahum mari sang ki matung da ung ko pullaga thengna bane ba aduna yam nusiba memory am su aurani ngau yawi ge ina vlog sum tawle dia right hai crew ne pale ching ne palam hai crew ne okay kang ni masa tu de tai ka bage som nei dikit ang phajaw yanjang ju khara wali ngai boina chap chare khoi de sumaina trekking do ji ne pa mi je adventure saw do si marak ta changaga mai dai wa mafam khu phaja do vlog to hai si marak ta changaga to do adu ne hen phaja ni kai de lambi da gari pangthau thau le bagi video do hap ti saruk ti sidoin hap na phare ni sidi kaino se tai de khangbra oh cha ba ya bani sim come on focus baby pe la bani cây lê hay nào sao bông một con nồi rồi sau một con nuôi sao ấy cây thôi là ta na ba crocodile đó xí cây ba xí đó 싫어 cây nôm hay này
ꯁꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩꯁꯨ ꯆꯥꯕ ꯌꯥꯗꯣꯏꯅꯦ ꯃꯅꯨꯡꯒꯤꯗꯣ ꯌꯥꯕꯅꯦ ꯌꯥꯕꯅꯦ ꯀꯩꯅꯣ ꯃꯥꯏꯅꯦ ꯆꯍꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯌꯥꯝ ꯆꯥꯟꯅꯔꯕꯅꯦ ꯃꯅꯨꯡ ꯂꯝꯗꯁꯨ ꯑꯗꯨꯝ ꯆꯥꯅꯩꯗ ꯚꯥꯏ ꯀꯩꯅꯣꯁꯤ ꯆꯥꯊꯣꯛ ꯌꯦꯡꯒꯦ ꯀꯥꯡꯁꯨ ꯆꯤꯛꯑꯦ ꯀꯦꯃꯦꯔꯥ ꯄꯥꯏꯁꯦ ꯃꯤ ꯄꯥꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯃꯥꯜꯍꯟꯁꯤꯔꯥ ꯁꯤꯒ ꯇꯧꯔꯒ ꯕꯣꯇꯜ ꯀꯩꯀꯥ ꯗ꯭ꯔꯣꯟ ꯄꯥꯏꯊꯔꯦ ꯁꯣꯝꯗ ꯐꯥꯎꯗꯣꯛꯑ ꯆꯠꯂꯁꯤ ꯁꯤꯎꯁꯦ ꯌꯥꯝ ꯐꯖꯩ ꯇꯧꯔ ꯆꯪꯈꯤꯕ ꯍꯧ ꯚꯥꯏ ꯒꯥꯔꯤ ꯏꯟꯊꯣꯛꯁꯦ ꯍꯥꯏꯔꯣ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯀꯔꯝꯕꯅꯣ ꯃꯤꯔꯥꯡꯗꯤ ꯌꯦꯡꯉꯣ ꯃꯤꯔꯥꯡꯁꯤꯔꯣ ꯅꯪ ꯍꯥꯏꯁꯦ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯦꯡꯉꯣꯅꯦ ꯈꯨꯆꯥꯎꯗꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗ ꯌꯥꯝ ꯎꯗ꯭ꯔꯦꯕ ꯑꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯂꯩ ꯃꯁꯛꯇꯣ ꯐꯖꯩ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯐ꯭ꯂꯣꯔꯥ ꯑꯅꯧꯕ ꯐ꯭ꯂꯣꯔꯥ ꯑꯣꯏꯅꯤ ꯀꯥꯏꯅꯣ ꯁꯤꯗ ꯑꯅꯧꯕ ꯂꯩꯅꯤ ꯐ꯭ꯂꯣꯔꯥ ꯑꯅꯧꯕꯅꯤ ꯐꯨꯒ꯭ꯔꯁꯤꯔꯥ ꯌꯨꯝ ꯊꯥꯎꯔꯁꯤꯔꯥ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯄꯥꯟꯕꯤ ꯈꯪ ꯇꯥꯗꯦ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯗ ꯍꯧꯔꯤꯁꯦ ꯈꯪꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣই ꯈꯪꯅꯤꯡꯉꯦ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯃꯈꯥꯗ ꯅꯝꯕꯁꯦ ꯐꯖꯕꯅꯦ ꯁꯤ ꯇꯧꯊꯔꯒ ꯗ꯭ꯔꯣꯟ ꯄꯥꯏꯍꯜꯂꯗꯝꯅꯤ ꯀꯩꯅꯣ ꯚꯥꯏ ꯑꯣꯏ ꯃꯨꯁꯔꯨꯝ ꯑꯉꯥꯡꯕꯤꯅꯦ ꯃꯌꯥꯝ ꯎꯕꯤꯔꯕꯣ ꯁꯤꯁꯦ ꯇꯣ ꯆꯥꯎꯋꯦ ꯁꯤꯒꯁꯦ ꯆꯥꯎꯋꯦ ꯄꯠ ꯇꯥ ꯂꯩꯔꯦꯕ ꯅꯠꯇꯦ ꯃꯌꯥꯝꯗꯤ ꯌꯦꯡꯍꯜꯂꯣ ꯑꯉꯥꯡꯕꯅꯦ ꯌꯦꯡꯍꯜꯂꯦ ꯑꯗꯨꯅ ꯑꯉꯥꯡꯕ꯭ꯔꯥ ꯁꯦ ꯆꯥꯎꯋꯦꯗꯣ ꯐꯖꯩ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯍꯧꯔꯦ ꯎꯒꯗꯣꯏꯅꯦ ꯍꯧꯒꯠꯂꯛꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯇꯥꯡ ꯑꯇꯥꯡꯕ ꯃ꯭ꯌꯨꯖꯤꯛ ꯃꯈꯜ ꯐꯖꯕ ꯑꯃ ꯃꯈꯜ ꯊꯥ ꯂꯣꯏꯔꯦ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥ ꯃꯍꯩ ꯄꯥꯜꯂꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯨ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯁ꯭ꯋꯥꯏꯗ ꯑꯃ ꯇꯠꯂ ꯃꯥꯜꯂꯦ ꯁꯤꯗ ꯃꯈꯣꯡ ꯑꯃ ꯄꯥꯟꯖꯔꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯌꯥꯝ ꯐꯥꯎꯋꯦ ꯑꯩꯈꯣꯏꯅ ꯃꯨꯁꯔꯨꯝ ꯑꯃꯁꯨ ꯍꯧꯔꯦ ꯊꯤꯗꯣꯛꯇꯕꯩ ꯋꯥꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯕꯥꯏꯑꯣꯂꯣꯖꯤ ꯇꯝꯕꯤꯕ ꯖꯨꯂꯣꯖꯤ ꯇꯝꯕꯤꯕ ꯑꯗꯩꯗꯤ ꯀꯥꯡꯕꯨꯁꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯆꯠꯂꯒꯕꯨꯗꯤ ꯌꯦꯡꯉꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯕ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯃꯤꯔꯥꯡꯗꯤ ꯂꯣꯏꯔꯦ ꯃꯤꯔꯥꯡꯗ ꯄꯜꯂꯦ ꯃꯤ ꯌꯥꯎꯍꯜꯂꯔꯣꯏ ꯍꯥ ꯁ꯭ꯋꯥꯏꯗ ꯊꯥꯗꯠꯂꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ